Mulakjage koigi census tawdringaida NRC update tawnaba central leaders in taksilunaba Delhi da chakhiba MLA mangana saba teamna union minister NRC tawnanaba takshinkre habagi paw then marumdana mu manipur gi chakhiba CSO taramari teamga MHA gi advisor notice ka unakre masida taksalimi bese koigi chawra koigi CSO 14 kanglepa ki kangbuna koigi mayuk nariba hojik mayuk nariba habitare illegal immigrant ki issue NRC amadi foreign aid ki matang da puthokna kumna khanakhiba amadi manipur da ngasi ngasi makthokliba irang asi demographic imbalance thokala bani haiba wafam su pukhat ki habitare masida su khogi MHA gi maikai de su positive fiber response pirakpa galonina numit nini humni asida center gi firema laukthokla yana laiba koi thajabasu lai haina paw municipal leader an koi paw ani se koi MLA Delhi da changiba den koi CSO club na punja lagaw wafam se kamai na gati adum kanani concern woi hai NRC se akoi gi hingba natraga siba manipur khunai gi hingminariba furup kunthra ga ko mari recognize aduga up to 39 yellow furup ki oiba masak amakak akoi da yam sengna lei hariba asigi tunglam chat punna hingminabagi akoi hingwa masung sibagi kanoni wahangni akoi da Tripuri gi laina Tripurina magi ningthau mayam pala kanda Tripura gi leibak sida Asia gi adum yamna kanoni mating leiba leiba omen laksaram ga su matam gi matam sana mitop ki oiba kanasi akoi na yenghodaba dagi asi singya tamya da Tripuri mayam ma maramdam da minai natraga mikha polaga hingbase akoi ure yam toina akoi na Tripura abu Tripuri gi mayam si akoi na example lora kanda akoi gi kanosi da miyam si da message ma pira kanda akoi Tripuri singi marai bakta di tadana mo khona mina si haibusi ne sangjen lai je ko alu tawa hore e haibusi akoi atum khangna akoi gi seksil lawdoba ngha ki oiba lusingba singi oiro de lanthum leibagi bureaucrat officer gi oiro adagi maroina lamgumba karigumba sinariba revenue department gi officer jing clerk gi haura kanda akoi sen masa khara lan masa khara yimpham moraga pata nungda natrega even reserve forest unreserved forest asagi village da maram sadra pithu khuto mayam sing asigi behavior lam chat yam negligence hai batare in duty and responsibility lanai gi da khanlo khunai khanda bado maruda yumpham ora poduna ikoi gi phim du akoina sakhi da bane bako maram aduna haiba kana 14 CSO asna satli basi edum phai tawudadi manipur miyam da ina kanoni credit pijaningi maram di manipur da hauriba JFD na ngasai lusingdana asi yam kanna sangjaliba miyam gi ho ngarang na minini ka ban tawdana sangjang jiba madugi impact tuna sarkar achauba impact ama piba sarkar gi sunan thupa yadaba amana akoina mamangda pankre lirin 2022 dagi haurakanda sarkar itself sina magi assembly resolutions laurakanda magi NRC tawbina ba haibasi already central government da ma recommend kayarak tawgrabani 2024 bo akoi yauna tawgre haibagi akoi da record leire aduna NRC tawbiu haiduna state ki assembly da resolution lauraga kana center da taksin ki ba haibase manipur da mitop leire haibase sengna khangbadagini aduga mitop miran mi kana singase aikoina yama nungai tribadi asai undocumented oiba potlama document lising tarini pantaragi kara ngangjen nabatuna amani 398 kilometers porous border ahoba asida last decades kanu sida aikoina aduki matik kanu khoigi masing hengkal aga khoigi leijari ba kanu lo ekna nga iba reserve unreserved khoigi protected forest mayam sing asida encroach toraga di khopsil lakanda village toraga kana saigi kana sip ki right ki ek amakak aikoina muthat kraba susatna ba laidna nipusip kanu kai right ek to aduna breeding ground of kakoi kanoni sip saiba tare sip masa pokpose ai ningthau masa pokpose masi yam ka henna ngasai ana kana tawbak laidna masa nupa ahum bu po adi khungang ahum masa nupa taret po khungang taret ki satnabi yam na orthodox taina gi oiba kanu mayam ma laidna ko phi setring gi oiba niti niyom da khoi sidi da sasalakhiba madu akhoi loiba kanu sine yenghauda ba madu da article 371 c da
ꯂꯩꯔꯤꯕ ꯀ꯭ꯂꯣꯖ 35-36ꯀꯁꯤ ꯃꯁꯤꯒꯁꯤ ꯌꯦꯡꯁꯤꯜꯍꯧꯗꯕ ꯑꯗꯨꯝ ꯂꯦꯟ ꯔꯤꯚꯤꯅ꯭ꯌꯨ ꯑꯦꯛꯀꯤ 1960ꯒꯤ ꯂꯩꯔꯤꯕ ꯄꯣꯠ ꯑꯗꯨꯒ ꯀꯨꯞꯅ ꯌꯦꯡꯕ ꯃꯇꯝ ꯆꯥꯅ ꯑꯦꯃꯦꯟ ꯇꯧꯍꯧꯗꯕ ꯑꯗꯨꯒ ꯂꯩꯔꯤꯕ ꯏꯔꯦꯁꯄꯦꯛꯇꯤꯞ ꯑꯣꯐ ꯍꯤꯜ ꯑꯦꯟ ꯚꯦꯂꯤꯒꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤꯁ ꯃꯌꯥꯝꯒꯤ ꯑꯣꯏꯕ ꯏꯀ꯭ꯋꯦꯜ ꯁꯤꯌꯥꯔꯤꯡ ꯏꯀ꯭ꯋꯤꯇꯦꯕꯜ ꯒ꯭ꯔꯣꯠꯀ ꯃꯌꯥꯝꯁꯤꯡꯒꯤ ꯀꯩꯅꯣꯁꯦ ꯌꯦꯡꯍꯧꯗꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨꯒꯤ ꯀꯩꯅꯣꯅꯤ ꯐꯜꯅꯤ ꯉꯁꯤ ꯑꯩꯈꯣꯏꯅ ꯆꯥꯔꯤꯕꯁꯦ ꯑꯗꯨꯅ ꯑꯔꯤꯕ ꯏꯄꯥ ꯏꯄꯨꯁꯤꯡꯒꯤ ꯀꯩꯅꯣꯅꯤ ꯌꯥꯝꯅ ꯐꯖꯕ ꯃꯈꯣꯏꯅ ꯁ꯭ꯇꯦꯠ ꯐꯣꯔꯃꯦꯁꯟ ꯇꯧꯗꯅ ꯑꯩꯈꯣꯏꯒꯤ even early constitution system and then modern constitution system